Football Lovers Association KANGLEIPAK FLAK na SHINDUNA ARAPTI LILONG MAPAL KANGJEIBUNGDA ngarang Suba State Level Lourembam Anganghal Memorial 9A Side Veteran Football Tournament Houdokhre. Team 13 na group ani thokna khaidoklaga knockout basis ta sanagadaba tournament adu Houdokpagi thauramda Kairao AC gi MLA Lourembam Rameshwar Mitei MI Department gi Chief Engineer RK Dipankar Salam, Water Resources Department की Additional Chief Engineer Kambam Kiran Singh, PIU to Ukrul, Masaradagi Retired EE Puyam Rajendro Amadi Mahud Department की EE Moirang Them Rupachandrana Maru Oiba Mithunglen Sim Oina Saruk Yake, Ngarang Houdokpa Numita Sanakiba, FLAK Kiyamgai Amadi, MLVFA A Mayai Lambi Anina Lamba Thingnaki, Match Aduda FLAK Kiyamgai na MLVFA A bu goal ani amada maithiba piki FLAK ki goal ani adu match ki Suba amasung kuntrataruk suba minute ta jersey number 11 Roman na chankhibani aduga MLVFA A gi amata ngairaba goal adu match ki suba minute ta jersey number 9 S Roni na chankhibani. Tournament asigi ngasi sanagadaba ahanba match ta VFC Singjamai amasung MLVFA Mayai Lambi Anina Lambat Thengnagani aduga ani suba match ta FLVKT Kwakaichal amasung UVSA Lilong Chajingna sanagani haidi.